Imphal Pukhao Lambi ki oiri fibam asida maikei adongi miyamna mari lenaba department da pendabaga loinana Manipur ki PR lenga ki mayokta akanba khongjang ama changsinlaba sem sare hariba asigi matangda khunrapong kendra youth organization gi maikei gi miyamna tausi haibadu tawgani haina lup asigi president laisangtam sanjitna phongdoragli adum oinamak ahanbagi oina government gi nakongda tananaba lambi yatpadu mari tangai fade maram aduna July gi tang 15 phawgi manungda PWD department ki chief engineer na chatnaba yarba lambi amoina semgadobani haina thamli masida thawoidana lambi asi semdaba taragadi department ki maru oiba official singi thongal sing pukhri oina tokthokpa gi khongjang phawba changsilakani hairi wafam sing asi thabakta onthokpa ngamnaba machine na chingba arrange tawre masida maru oina chief secretary honorable governor Ajay Kumar Bhalana su maikei adongi miyam gi khanbiraga akhannaba thabak sing paikhat pinaba ningsinglakli